Thoubal Houkhiba Pung Nifu General Strike na Mahosagi Punsida Akaiba Pire. Houkhiba September Kuntareta New Keithel Manbida leiba suba Assam Rifles ki posta recruitment gi chatkhiba kuki khutlai paiba singna fajinduna thamliba Oinam Thoithoi amasung Thokchom Thoithoiba thadoraktabagi mayokta ngasi ayuk pung ahumdagi JAC na laothokkhiba Pung Nifu gi General Strike na District asigi nongmagi thabak thoramda chauna akaiba piri. District asigi tongan ba mafam kaya da uwa fajinduna tire mai thaduna amadi Ema Eben singna lambi thingzinduna chathok chasin tawhankhide loinana District asigi Keithel sing dukan sing amata hangnakhide Thoubal khetri laikaida lambi thingba yawba meirapaibi amana fongdorakpada icha ani butek ta kaidana mama oibi singda sinadriba fawba JAC na laurakpa khongthang singda saugatchagani lamdam asida paliba lengak asina athubada icha ani butek ta kaidana sinabiyu haiki Hujik lengak paibiriba pabung sem birena athuba matamda akhoi isa ani se tekta kaidana thadokpira haiba wafam se hanna thamjage angang ani se sinarakani haina akhoi temna thambiri kheba adugi matungda akhoi hujik fauze angang ani dogi matangda keno tawdabana maram oiraga akhoi gi Thoubal gi oina pung nimfugan nipan gi ban kaujaba sida akhoi khetilekai apun bagi oina club organization sing koi mara paibi sing punna ban la se sogasabane aduga athuba matamda khogi pabung birena isani sibu thadokpira haiba wafam se hanna thamjage yuda ma oina haji ina kwani phangriba se akhoi yam nungaite khangode yang ware pabung ngasi phabo na handi tholi birang se akhoi nu khut thaba khopa am tawdri ban tawri basiru democratic oimong tawjabani yaragadi pabung honi gyan tabiyu amadi indian policy paibi ba kambu mingone panjadrab su mayam loi khangbiram gani athu matam ina kwani thadokpira natta taragadi pabung akhoi ju hakega Hatok pabu, Kang Badi Yang Ware, Nangjari, but Tokjari Mayam say, Dungi, Chaki, the Kalaka Tokjavani, Pabunga, two Matam Nabasigi, conclusion for Biro, Mayam, Santi, or Habibu.